Famung Famangda bom Pokhaikhre, Misi Minadi Yaohoudre. Ngasi ahing nongalamday pung 2 minute kuntra rom taba matamda kairaw esige manung chan laiba Irilbung Police Station ki manung chan laiba arapte mamang lekay da laiba kaborambam loken sahi yangkay ka mga ge machanupa na tumba Famunggi Famangda ngarang bom Pokhaikhre. Misi Minadi Yaohoudre haire sakhang dabasing na langsilaki bom adu loken gi machanupa kansalge Famunggi Famangda Pokhaikhibane laibak phabadagi bom aduna ka manungda khara akai atoi thokpa natana thoidongna sokapande nanghaudre haire thogdok adubu yaningdaba phongdoktuna ngasi laikai adugi miyamna wakat mifam famkhre loinana yum manungda bom langsinduna pokhai hankiba thawong adubu akanba mawongda condemn tawkhe jangalda san senduna laibe chahi 12 gi nupi macha phamlan khiba miyoi court na phadok pi khre masagi chahi 12 khakta ngai ribi nupi macha ama phamlan bagi thogdokta senaba miyoi ama court na phadok pi khre kumja 2020 gi July ani ayuk pung 9 tabada jangalda san senduna laibi nupi macha ama masagi chahi 12 khakta ngai ribi nupi macha ama bu namduna phamlan bagi thogdokta senaba miyoi ama ngasi court na phadok pi khre panba yabade thogdok adugi matangda Kangpokpi Police Station na Protection of Children from Sexual Offence Act 2012 pokso gi makhada FIR ama file tawkhibane ngarang Senapati District ki Special Judge Samom Ibzenge court na wayel adu laukthokibane court na mara leire haina laukthokraba miyoi adude Kangpokpi District ke Thonglan Akutpi dage Santos Limbu Tes chahi 12 Bahadur kawe mahaki sentence hearing tha sigi 12 da chatharagani haire National Highway da sel khaina bohonaramba miyoi ani phare Kangpokpi Police ki team amana ngarang nungthil chabong dawda sathagiba operation amada National Highway da sathok chasin tawba gari singdagi namduna sel khaina bohonaramba UKLA ge lanmi ani phare haire pharaba miyoi ani adu Kangsup makhongdage Satkaulen Haukip sahi 18 ne makhoi ani bu wahong pahong chathabada lup aduge Davidson Haukip ko bamiyoi amagi pauktak matungin na sel khaibagi thabag adu chathabani haiba khangba ngamlei makhoi dage UKLA ge transport receipt book mobile phone ahum Dio scooty registration number MN 01U 4664 amade sel oina lupa lising taret ka chama yauna phangle haire Bisnupur Churachandpur amade Senapati da thaugi mamal hengat lei Imphal East Imphal West amade Kaksingda petrol diesel gi mamal hanthare ngasi ayuk pung 3 tage mathangi ayuk pung 3 ke mamang phawbuda yonanaba Indian Oil Corporation na lepkiba petrol amadi diesel liter amada Bisnupur Churachandpur amade Senapati da mamal hengat lei Imphal East Imphal West amade Kaksingda mamal hanthare atai district singde hanagi mamaldagi lengdana leire ngasi Bisnupur da petrol liter amada lupa marfudraga mapan paisa humbudraga taret pirambadage lupa marfudraga mapan paisa marfuga taret Senapati da lupa chamaga paisa kuntraga mathoi pirambadage lupa chamaga paisa humbudraga humdoi amade Churachandpur da lupa chamaga ama paisa taraga humdoi pirambadage lupa chamaga paisa kunga tarukta hengat lei Imphal East ki oina lupa marfudraga mapan paisa marfuga nithoi pirambadage lupa marfudraga mapan paisa humbudraga taret Imphal West ke lupa marfudraga mapan paisa marfuga nithoi pirambadage lupa marfudraga mapan paisa humbudraga taret Kaksingda lupa chamaga paisa nifuga mga pirambadage lupa chamaga paisa taraga mari da hanthare atai district singide hanagi mamaldagi ahongba leite diesel da Bisnupur district ki oina liter amada lupa marfuga mari paisa kun mathoi pirambadage lupa marfuga mari paisa kuntra Churachandpur da lupa marfu mga paisa nifuga mari pirambadage lupa marfuga mari paisa hompuga mga amade Senapati da lupa marfuga mari paisa humbudra pirambadage lupa marfuga mga paisa nipan da hengat khre loina na Imphal East Imphal West amade Kaksing da de diesel gi mamal paisa khara khara hanthare loina na atai district singide thoina ahongba leite panba yabade central laingak na laukiba phirep ki matungin na petrol liter amada hana lauba excise duty lupa kuntraga nithoi paisa mapandage lupa mga amasung diesel liter amada lupa kuntraga mathoi paisa nipandage lupa tara hanthana lepna khe center na petrol amasung diesel da lauba excise duty da hantharakpa sina laibak asida petrol amasung diesel thau da lauba mamal hanthakrabane loina na state lainga ki maiki dagi value added tax petrol amadi diesel da lupa taret hanthaduna punna petrol da liter amada
lupa taraga ni thoi amade diesel liter da lupa taraga taret hanthakhrabane haukiba September ahumda Manipur lenga ke finance department ki expenditure section na thokiba gazette notification amada Manipur value added tax act 2004 gi section kunithoi subagi matungin na value added tax rate ase semdokhibane nauna semdoklaga value added tax ki rate aduda diesel da chada kunithoi dasmik manga oirambadage chada taraga nipan amasung petrol da loba value added tax chada kuntraga taruk dasmik manga oirambadage chada kuntraga nithoi da hantharakibane government ki mahiloisang da karamna exam pigani haibage wakhalon lairamdre MSF academic session ama haunaba lanai mahiloisang sing da sem sanaraba matamasida ayamba government ki mahiloisang sing kharadade tamdana laiba thengnare matamasida government ki mahiloisang sing dade class 1 dagi 8 faubage karamna exam pigani haiba wakhalon phauba lairamdaba thengnare haina MSF na nungnangba phongdorokle MSF ki General Secretary Hizam Roshan Singhana thadorok pacherol amana makata na hai MSF na lisang sina aikhoi larik ningthina tamsi haiba campaign asi sathaduna ngasi phauba lakle COVID-19 laina laichat asiga mari lainana mahiroi singna mahi masing ningthina tamba phangba ngamdraba mahiloi singda class 1 dagi 8 fauba physical classes asibu athingba laikhibana maram oiraga government mahiloi singda ningthina mahi tamba phangdana laire maram asina MSF na mahiroi singi yum da satuna mahiroi sing unaru yamasung mahiroi singi mama mapaga unaduna wari sanarui loinana Wakching Khulel Junior High School Govindagram ge Ozada haijaduna satminakhe maduda mahiroi sing lairik tamdana yum da sanaduna lairamba amasung ozaga loinana aikhoi lakpada ngakchana yengduna laikhe ozana mahiroi singdu ubada matau karamna makhoise lairike mangal phanghandoino haina wahowe yum khudingi mama mapa singnasu machagi damak lairik laisu matam sangna phanglaktraba asida wahoba kaya mahiroi singi mama mapadagi wahi kaya hairakpa phanglakhe lanai mahiroi sing ayamba examination ga manaba mechanism sing puthokduna mai pakna tawnakre aduga government ki mahiloisang singde exam tawdana hojik phauba lairi haire government mahiloisang singda tamliba mahiroi singge imung manung ayambana senmit londa pikna lakpana maram oiraga smartphone painabagi khudong chaba laitavana online class karino haiba khanghaudre amasung tambagi khudong chaba phangdre class amadagi class amada kanaba exam ga manaba mechanism home assignment question booklet na chingba ama phauba sindrabanina mahiroi sing adu karamba maong da laingakna thambigadawre ngasi Wakching Khulel Junior High School ge mahiroi singa unaduna matam sangna lairik tamba phangdana yum da lairiba mahiroi singbo lairik tamningbagi wakhalon poktabagi maong da laihaure masida MSF na ngamjaba khudol notebook kolom pencil eraser na chingba piduna amukhana lairik tamningbagi wakhalon piramkhe athuba matamda anoba academic session ama puraknaba laingaki mahiroi singda akanba instruction pibiduna sab manaba khunai ama uhenbada maru oiba thodang lobiyo laingaki education department asu ahenba midyeng changbiyu haire aroibada tabiriba pumnamakpu thagachari